Channel Sig Maikadegi Miam Puno Potaram Lokse Voloneko on Kurumzeri Hose Mikuki Pau Ama Pudun Luxury Tabisi. Federation of Civil Society Organization FOCS Manipur na press release ama talk to na Kangalakre Madudi. FNCC na chathariba ban ga mari leina na FOCS ki maming palakpal laibak thibani. Marang lamdam sige tongan ba local TV channel sing amadi ngasi Imphal fong ba pauche khara the working committee of the Kuki Civil Society Organization WCKCSOS Kawalup amana hawjik Naga Foot Hills Coordination Committee FNCC na Kuki Jo Singi Marakta ating bathamduna sa thariba ban asi Federation of Civil Society Organization FOCS Manipur galuching ba TH Manihar na insinduna sa thabani haiba pawasi Yumpham Yaodaba ni mari makong samadaba arahan ba wapam amani loina na FNCC na chathariba ban asiga FOCS Manipur ga karigumba hiram amata da mari lena de WCKCSOS na fong dok liba wafam asi makoy na tawriba aran bathabak sing silosin na buhon na ba the FOCS ki President Phamdagi haukiba tha mari gi mamang da taram loiduna masana resignation pishan duna pothakraba luchingba amada maran season bagi thawongni madi thawong asi taraina lawde aranba narrative sagatuna amadi aran history sim duna lamdam asida makoy gi khongda pham sim na buhon na bagi thawong miyamna khangi Naga Foot Hill Coordination Committee FNCC na changsilba ban asiga mari lainana media thamkhiba wafam miyamna khangnaraba wafam mamani Naga gi lam falduna German Road Edret Tiger Road semba yaroi lambi asi illegal drugs sing puthok pusan tawbada sinanaba road amani suspension of operations su signatory Kuki militants singi kedar listing ama Manipuri loan ngang daba illegal Myanmaris sing kun tasilakpa yaroi nauna kun maming thonba yaroi haibana chingba demand sing tawduna changsin bani haibasi media gi khuthang dagi miyam punamakna khangnaraba wafamni adubu mari sunglei lenadaba wafam amada FOCS ki maming sijanarapagi thawong asi hanadagi hainarakpa makhoi gi semjin sajinbagi hainabi adu uthorakpani haina Federation of Civil Society Organization FOCS Manipurna lawi khanganjariba Neris Mangang Secretary Information and Public Relation FOCS Manipur Masini hojik mikup ki pau press release asi FOCS Habadi Federation of Civil Society Organizations FOCS Manipur na thadok press release ni aranba pau Yumpham oraga miyam aranba wakalon sagar piganu amadi mikup ki pau sibu nungai berdi channel sibu like share amadi subscribe tawiyu matung makhataba kuda ki maru ba pau puduna amuk laksagi punama pu thagachari